Fucking coffee này đúng không? Coffee. Good evening, ma'am. Khiจะคุยชมชัวปะเนี่ยพาไปหน่อยตรงหันวิ่งออกตั้งแต่เนี่ยพาดิสิกระบอกนะพาไปนี่ที่กระบอกนะพาดิเนี่ยที่กระบอกนี่ting 여러분들의 또 시가 복지는 이거 파리스 야, 룩탈렘 우호를 진짜 토그래 tunghan di masak tani ko next December coming December adwaida di tunghan di masa miyam dito siya ni nungayan ni paba khopa kasi tunghan di piiba ina sum thakpa ni sum pharaga amuk thadokpa tawrisi pharakke miyam yengbiyo tin loirame kiên kre
ꯆꯤꯡ ꯍꯦꯛꯇ ꯂꯣꯏ ꯂꯩꯔꯝꯃꯦ ꯐꯥꯔꯒꯦ ꯍꯦꯛ ꯊꯥꯗꯕꯒ ꯑꯗꯨꯝ ꯈꯞꯄꯛꯀꯅꯦꯕꯀꯣ ꯁꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯁꯦ ꯍꯦꯛ ꯊꯥꯗꯕꯒ ꯁꯨꯃꯥꯏꯅ ꯇꯛ ꯈꯞꯄꯛꯄꯁꯦ ꯌꯥꯎꯔꯝꯗ꯭ꯔꯦ ꯀꯕꯣꯛꯅꯤ ꯁꯤꯠ ꯅꯥꯜꯂꯒ ꯇꯤꯟꯊ꯭ꯔꯣꯛꯇꯩ ꯐꯥꯕꯗꯤ ꯇꯟꯕ ꯁꯤ ꯀꯕꯣꯛꯁꯤꯗꯤ ꯑꯗꯨꯝ ꯐꯥꯕꯅꯤ ꯅꯥꯟꯊꯣꯛꯈꯔꯦ ꯇꯨꯡꯍꯟꯕꯤ ꯃꯆꯥꯅꯤ ꯈꯞꯄꯤꯁꯦ ꯐꯥꯗꯤ ꯐꯥꯒꯅꯤ ꯅꯝꯗꯅ ꯉꯥ ꯐꯥꯒꯅꯤ ꯐꯥꯗꯕ ꯌꯥꯔꯣꯏ ꯐꯥꯒꯅꯤ ꯐꯥꯔꯦ ꯇꯨ ꯃꯌꯥꯝ ꯀꯕꯣꯛꯅꯅꯤꯀꯣ ꯐꯥꯔꯤꯁꯦ ꯀꯕꯣꯛꯅ ꯐꯥꯕꯅꯤ ꯂꯧꯁꯟꯗꯤ ꯀꯣꯟ ꯊꯥꯗꯣꯛꯀꯦ ꯑꯃꯨꯛ ꯑꯃꯃꯨꯛ ꯐꯥꯔꯛꯀꯦ ꯑꯃꯨꯛ ꯊꯥꯛꯀꯦ ꯈꯞꯄꯦ
ꯇꯤꯟ ꯌꯥꯎꯔꯝꯗꯔꯦ. Good evening guys. Mayang nga pa sila nga pa ba nungay. Sing nga sa kiwan. Yauram tere. Ama tathokare. Phara ama kiengiwan. Ngồi phara. ꯇꯨꯡꯍꯟꯕꯤ ꯃꯆꯥ ꯉꯥꯛꯇꯅꯤꯀꯣ ꯁꯨꯝ ꯐꯥꯕ ꯑꯃꯨꯛ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯥꯗꯣꯛꯑꯔꯣꯏ. ꯃꯆꯥꯁꯤ ꯆꯥꯕ ꯍꯥꯎꯇꯦꯕ. ꯀꯕꯣꯛꯅ ꯐꯥꯔꯤꯅꯤ ꯀꯕꯣꯛꯅ. ꯐꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ. ꯈꯣꯏ ꯊꯥꯛꯄ. ꯊꯥꯗꯕꯒ ꯍꯦꯛꯇ ꯈꯞꯄꯁꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯁꯦ. ꯁꯨꯃꯥꯏꯅ ꯍꯦꯛ ꯊꯥꯗꯕ ꯈꯞꯄꯛꯑꯅꯤ ꯑꯃꯨꯛꯀ.
야 ꯂꯣꯏꯔꯝꯃꯦ 카페 지금 나오는 거라니 컸거니 이가 토해 깡기 파던 이 hꯧꯖꯤꯛꯁꯤ ꯀꯥꯡ ꯐꯖꯅ ꯂꯩꯅꯤ ꯅꯣꯡꯁꯤꯡ ꯇꯥꯕ ꯅꯥꯄꯤ ꯀꯩꯀꯩ ꯍꯧꯕ ꯁꯤꯅ ꯀꯥꯡꯁꯦ ꯌꯥꯝ ꯏꯜꯂꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯥꯗꯕꯒ ꯈꯞꯄꯤ ꯂꯣꯏꯔꯝꯃꯦ ꯇꯤꯟ ꯌꯥꯎꯔꯝꯕ ꯌꯥꯝ ꯊꯨꯅ ꯇꯤꯟꯁꯦ ꯆꯥꯊꯣꯛꯏ ꯀꯕꯣꯛꯅ ꯐꯥꯕꯅꯤ ꯁꯤꯒꯤ ꯀꯕꯣꯛꯁꯦ
ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ. 여름들이 여름들 loisanba yara. Last round. Season last. Loisalage ngasigina. ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯪꯈꯣꯜꯒꯤ ꯀꯩ ꯄꯥꯝꯕꯤ ꯑꯣꯏꯗꯣꯏꯅꯣ ꯁꯤ ꯃꯌꯥꯝ ꯍꯧꯔꯛꯑꯦ. ꯁꯤ ꯀꯩ ꯄꯥꯝꯕꯤ ꯑꯣꯏꯒꯅꯤ ꯃꯌꯥꯝ? ꯈꯥꯃꯦꯟ ꯄꯥꯝꯕꯤ ꯃꯥꯜꯂꯦ. ꯈꯥꯃꯦꯟꯁꯤꯟ ꯄꯥꯝꯕꯤꯔ ꯀꯩ ꯄꯥꯝꯕꯤꯅꯣ ꯈꯪꯗꯦ. ꯁꯤ ꯃꯌꯥꯝ ꯍꯨꯟꯖꯟꯈꯤꯕ ꯍꯧꯔꯛꯑꯦ. ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ.
ꯁꯤꯗꯒꯤꯅꯤꯀꯣ ꯁꯤ ꯄꯨꯈ꯭ꯔꯤꯗꯒꯤꯅꯤ ꯑꯩꯅ ꯐꯥꯔꯤ ꯃꯌꯥꯝꯁꯦ. ꯉꯥ ꯐꯥꯔ ꯑꯃꯨꯛ ꯊꯥꯗꯣꯛꯄ ꯉꯥ ꯐꯥꯕ ꯅꯨꯡꯉꯥꯏꯕ ꯁꯤꯗ ꯂꯩꯔꯦ. ꯊꯥꯗꯣꯛꯈ꯭ꯔꯒꯦ ꯑꯃꯨꯛ. ꯃꯌꯥꯝ ꯂꯥꯏꯚ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ. ꯂꯥꯏꯚ ꯌꯦꯡꯕꯤꯕ ꯄꯨꯝꯅꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ. ꯃꯌꯥꯝ ꯁꯤꯒꯤ ꯄꯥꯝꯕꯤꯁꯦ ꯅꯨꯡꯁꯤꯗꯥꯛ ꯂꯥꯕꯅꯤꯀꯣ. ꯃꯦꯟ ꯅꯨꯡꯁꯤꯗꯥꯛ ꯂꯥꯕ ꯁꯤꯒꯤ ꯃꯅꯥꯁꯦ. ꯑꯗꯨꯒ ꯅꯨꯡꯁꯤꯗꯥꯛ ꯑꯃꯣꯝꯅꯤ ꯁꯤꯗ ꯂꯩꯔꯦ. ꯁꯤꯅ ꯅꯨꯡꯁꯤꯗꯥꯛ ꯑꯃꯣꯝꯅꯤꯀꯣ. ꯃꯌꯥꯝꯅ ꯍꯧꯅꯕꯗꯣ ꯍꯩꯅꯧ ꯃꯦꯠꯄꯗ ꯍꯥꯞꯅꯕꯗꯣ ꯁꯤꯅ ꯅꯨꯡꯁꯤꯗꯥꯛ ꯑꯃꯣꯝ. ꯁꯤꯅ ꯅꯨꯡꯁꯤꯗꯥꯛ ꯂꯥꯕ. ꯃꯌꯥꯝ ꯂꯥꯏꯚ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ. ꯃꯌꯥꯝ ꯂꯥꯏꯚ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯌꯥꯏꯐꯃꯤꯟꯅꯔꯁꯦ. ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯃꯌꯥꯝ. ꯌꯥꯏꯐꯔꯁꯦ.